Imanabi mayamna aibu haudorakpaduda ai khangboi lakpoi phuk haugatli. Mamlamba kadusu pungan ngan thorai. Makoi mayam leptuna aigi ipok numitki yaifa mangol sakpiri. Aibu nungshina su konbiri. Mitta haurakpa pigi icheldusu lam henmalli. Aigi nungaiba mikupsida karigi pirangno ihaurakliba. Aigi damak makoina laibiramba cake to kaktuna mayam harauna chaminai. Pumlang langlamba kase mathang magi kada chatna kiduna mafam se pungchik amuk chik haure. Lindana chairiba mayam do loisanbado aisu yauroi. Adubu karigino aina tawraba khuding mangam isam sam aigi asauba makhatana magi mathakta heithari. Ngammi matagum nupanoi gi aningbata phangnaba hotnabada aigi apamba pumba arimata hanba natro adubu simadi khangjalo. Miyamgi samasigi mityengda nang ai lipunduna punkhrabasu ifamdadi nangse lamlanbani nanga iga kaisu thoknade nang aigi kanasu natiye singnarabanina singnaba tabani aigi haigadaba wa loirabagum ai damchada sauna yengduna lei abema adumna haigano damchagi wase amta takho magi waduda amuksu khangsau sauninglui kari kanagi damcha ima babagi yathang hiktok pangam loi khanna nangna pumnamakse sinkiba natro ai nangbu yang warawi aina mangjaramba hotnajaramba pumnamak nangna aremba tahalle ai medical tamba tokpa ngamoi ai medical tamba chatkani haisini abema damcha nangi apamba da yetloi nangi ningba thungnaba damcha na angama makhai hotnagani nangna lotsinba pamliba marise ai kanada su amuk fongnaroi nungaina potharo pirang ihauna yenglakhiba mityengduna ngasidi ai thamoibu kayada wahalliba warowduna yengliba mityengla pendraba thamoigi marola damcha nangna inakta nason pikna changlaktuna aibu sumbikhiba choktharaba punsibu senabikhiba nungshiba wahaina aibu tattana themkhibado ngasidi phangdreko damsa nangi wahai amtadi tahanbiyu maduna choktharaba pukning wakhalsigi apenba oijarage nangbu kadaida lotkrabanu ngasidi nangbu yamna miss tawe damcha abema damchagi lumlum lawba khonjelduna aibu kawbugum na pasida taduna ai damcha ai sida leye haina ithanta khumloi ai koina yengi liri humba malangi sahumdu natana kanasu leiramde karigino khangdana chinbal sida matagi mamingbu soluri damcha nangi senglaba thamoido ngasidi haifam khangdana pamjaruriba nangbu karigi asuk ningsingluriba likla kaidore nangna mapansida hujifau tumdagai kaidorage nangbo tumba changlak mandabaduda aibu kawba thorik libi lindabu ubada pukningi wa phongdoknaba kanagumba ama leire khanduna ai panthadana hairui linda ai kaisu tawde haukraba thawdok kharana ngasidi aibu yang wahalle khangde ai yam langtaknai mitka phakli thokcharakpase nangna muk saite tawsalae ai gyan ga tajadreda hayengna class o practical o as lak o hogatpa ngamaroi haiba ai yam tumningeba nangsidi lao tumarasi karamna tumthakiba ai khanghaudre mikap tholakpada mayam class yawba chatnaba koilang langami ai phuk hawatlaga hathu loisili ozana class ta taklibado kokta amta hek changde karam kanda lunch break oigadage khanbada awaba oiki lunch break hek thabaga hostel tamna hathu lai room du da phamlaga karino khangdaba manglan amada taururi haifam khangdana mabu ningsingluri magi manglan da taururi damcha nafam da nushina amukta fau kaukhidriba ming ase ngasidi kaigino aina ichinsina pena kauzaningliba mikupsida nangna imangda lairamba thoklaba thamoisina kayada pelamgaba adubu haukhiba thodok singduna amuksu mi paiba pokhaldi damsa nangna aigi minok amagidamak wakhiba hotnakhiba mayamdo ai kawba ngamloi ngasidi nangbu haifam khangdana ningsinglai abema wish you a very happy birthday matam pumbada yaifabita oyuko se damchagi achamba khudol ne aigi birthday gi damak harau tamjarakpa khudol gi artha khangdabagum ai mangonda tathi chairui yare ai karimta pamde aibu angang macha dauna
Nangi sigumba gift kharasida ai yam ngau do maluraba. Noi nupagi adugma wakhal dusu thado. By the way, thanks for your wish. Bema, nang bu kadai lege. He na makha taram gadabani. Damsa gi imana kaurak paduda makha taning labasu taramdre. Kaidaurage ichabo. Nang damsa na kari hairino. Icha da mana kari hairino ne. Mama thik tauge. Se, lao, mama na icha gi lai katnaba hailay mayam layrakpani. Lai Ningthouja katlaro. Punsi nung sangba icha gi entrance mai paknaba. Lao lao. Dang! Tung lomdagi lindana khanglaw lawrakpaduda ay khangprek khangi. Ay wakhal amada luplure haiba gyan khangta tarai. Khangju khangi tawrisi yengo. Tu, si kaino yengo. Kainom purak yengjagero. Kaino, yenge, seba, sat hairao se, nang sina mamal kahanba sinaba. Ho, si matangsida khara chakhanda yadre. Yengjawne, tu. Noi damsagi parcel, nangi birthday gift ne. Asukui base, nong mata miss tawde nangdi. Ado, noi boyfriend na di nang siyam nungsiba jatni ko. Ado, nabani se nong tawari sana basutade. Ado budi mi understanding line na banina, ha? Mi gidi, manem oidori biga sanarabadi, yare, natro. Wai singdo, haiba loy fatringay dagi, matanta wanta noki. Itanta kaloy, nang nakalibado, ay di tayo narabani. Ay se, yumdugi maune. Lindagi wahay sing se taraga, ay mabuyam mistawraki. Ay na mabu kayada mirayruriba. Ngasidi, kayada ningam nagtraba. Parcel do hangdok to na yengi. Ay tuchungi. Nung matamana ay gidamak laybirapa pot amta pami hay kitabani. Atubo ngasidi. Wow, so cute! Nangyam mali. Noi boyfriend se pot kanbayam hay ko. Aya, letter ga zuyawin eh. Pato age. Linda na chithidu mundo na paisinki. Pabayade. Pira o. Seba. Linda, antumain tawnu. Mi khoirangi ngai sida. Soidana chinbandagi haidoki. Seba. Pira o ba. Se. Daddy du lauzaro. Letter do pira o haiba. Ay mangondagi letter do tap lak aga cheli. Terrace do da itanda phamduna magi wahai singdo parui. Abema, happy birthday. Nangidamak khudol mayam piningbane ado kai leidoino khangdraba. Pamdrabo tedi do. Amuk sauraga langthokini ko. Phagi tawbanida. Nangi account ta paisa khara hapkhibane. Namanabi singa chapo chamino. Awat apa lairasu damcha da hairau. Exam su kuidre lairik fazana pauko. Chaba thakpa matam nayu. Nadanaba hotnaw. Take care, Bam. Miss you a lot. Loihaningdana loikraba magi wahai singdo hanjin paruri. Damsa, aina nangbu asuk mirayruriba. Nangnadi aibu kayada nungsibiriba. Aisi thamoi kayada kaldibano damcha. Nangbu ningsingrakpa mikupsida imangda lephaningba nangbu ujaba phangdredo. Damsa, ai nangbu yam nungsi. Chaklasanu ngasidi mairi thoktraba maichakna. Kallaba thamoise tangoi onkrasanu. Mirairuba nangbu ngasidi thamoise makhul thokna kappe. Adubu thembinaba nangdi inaktagi lakreko damcha. Amuk kaidore. Yengbani nangama wasu ai haide. Share suktaw tawthokte. Aigi wari amata lidabagi hanadagi warauduna lairibi Linda. Khudong chabasi lauduna mari samtharai. Nang nungaitrido karino hayo. Noi damsana kai hairage. Aidi noi damsana nangse yam nungshiba male. Nangnadi kaishu khandaba male. Nong mata mai wasu haide. Miska amta tawdro nangbo. Phumduna thamliba thamoidagi haurakpa. Amuba nong puba pirang mana. Khamba ngamdrabada. Thamoi masu hikna kablai. Momon noksinaduna khumloi. Ai kaisu tawdiye. Ai mabu yam nungsi. Ai damchabu yam nungsi. Yarese adumaina kapkano. Ai laleba. Ai haizararoye. Ado practical ne thengani lao chatlase. Ai lak aroi. Nang chatlo thengani. Kaino he ngawrabo chatloye ne. Karan tawnu lao babat. Horen halakaga kok call tawra loire. Nang hainingbado kok hayu. Adugibo. Ha. Call. Ay hatu phone do faktuna contact search tawi ningsinglai matam ama nangi nakhondo taningdi disturb yam tawrakano angang natrabani nang abema damsa wa amta haike tawbani yare hojik matam yam hele
Hojik nang na ifam dai lawgadaba karisu leitre yare thammo kana dabada kok sana ba thabak number ga loi reject ta thamge kakpu kakthat ke number se asaw bana angaubi olabi aina sauduna kakthat khraba number do hanna contact list ta thirui karigino thamoi sina mabu asuk mirai ruba asuk thamoi kaluri ba karigino mane aidi minungshi khangdabini waja sanu nangdi he minungshi khangdrabi thamoi tawfam khangdana mama da call tawruri hello mama bema kaidawrage nangbo class halak abo ado mama khatang thure kona wari sasiko phone do phat kakhi nongmata sumaina haidaba mama na ngasi kaidawba yawra jatno phone hathu thamkhriba ai pakhatpa ama yawrai ai terrace tu da hangkat handa chatli yumda amuk call tawshili hello ima icha tombi kaidawre ipa pakhatpa dawna tawriba dia ima damcha hoi daga chatlubro nang damcha hoi gi kari paw tage icha tombiya nang damcha kaisu tawde nang damcha kaisu tawde ko ima kaino damcha kaidawba yawge ai jingnaba sum hengalai isha pumba thak nikpagum tawrai ai itomta leptuna leiba phawba ngamlakte ai leimai du da phamthai ai khange hojikti ai loinamak gyan tare noma babana india gi top hospital karambano hankiba aibu medical loigadaba kayam watlibagi tattana hankiba babana chemotherapy gi maramda adu kupthana hankibagi maram adubu asigi oiridara karigino na khoi khudingna aigi phamda asuk chawba wa lotpiriba aigi apangba itausida na khoisu aibu warorabara damsa nang adumna leiba yaroi aigi di damcha natana yengsinbinaba kanasu leiroye nangbu mirai roi haiduna nang aibu waroriro ai lale damcha ai matungda damcha na haibada lam henjararoi nang aina halakpa phawbadadi aibu ngaibiram ko damcha ai doctor haibada oirani adubu nangna adumna chatkrabadi aina hotnajariba pumba aremba tarani damsa aibu nanakta kobiro aibu nathanumda chena konsinbiro ai nang yaudana hingba ngamloye damcha ai nangbu yam nungshi nang adumna leiba yaroi damcha akhak arauga loinana chutharakliba nongjuduna aigi pirangbu maithiba pikhrabasu makhol thokna kapliba thamoi mabudi kanana maithiba pigani kaplasanu thamoi masu sintarasanu pirang masu leptana ifut naikrasanu aigi mitlu pirang yengjaningba maithongdu nungshiba magi uba phangdana lotkiba thoklaba on krasanu tangoi lainagumla punsisu kem krasanu aigi minoksu adubu nungshiba hanglaba thamoinadi nangbu mikup khuding inakta chingsinduna thamli nangi thawai manga miga thana tarukmak ithanumda kolage khoyum kanana pukhiba yaroi nangbu mikup khuding senarage arangba irikna chenthariba ichelse ayuk ki likla su natte aigi mitlu pirangni